Lakhipur Online Puthokjaba November ki tang 15 Leibak Pokpa Numit ki Khomjinba Pao tabirase. Ahanbada Maroipa Pao Mahusagi Khal Kairakpadagi Kanjanabagi Pandamda Lakhipur Court District Biodiversity Conservation Committee Semkhre. Barak Valley Inter-College Manipuri Debate Competition Silchar Raji Bhavan da Pangthokre. Awaba Taraba Nupisinggi Damak National Commission for Women NCW na Anoba helpline number haudokre. International Writers Meet Kamari Lenana Aiba Singdamana Lantoklagani. Bharat ki Laksa Senna Australian Open Super 500 ki title laukre amasung Singirbon Kang Tournament ta Yawol bi semi-final da Kongtangzen kre. Hauzik mapung ba pang tabirase. Ngasi November ki tang 15 nimidasi nupi sing mayok ta chathaba hingsa muthatpagi malem gi numit oina malem sinba thongna pangthoknai kumjali singamaga chamapan humpuda Dominican Republic leibaki dictator Rafael Trujillo gi mayok ta wangang nubagi damak Mirabal machil manaw ahumbo tamthina otnai tuna hatpeki makoi gi thauna amasung kathokpa dubu ningsingduna lisingamaga chamapan marphuma thoidagi hauna nupi singi hakki damak thabak toba activist singna numidasi pangthokpa hauke amasung lisingamaga chamapan marphuma pandagi hauduna November ki 15 numidasi bo United Nations General Assembly na official oina sakhangma hauke. Stay informed with Lakhipur Online. Lakhipur Court District ki manung chanbada leiriba tongan mafam singda mahusagi oiba pat anuwa amadi masiga sagonariba makal kaya ki uwa sa uchek sing mangsilaktuna mahusagi khalda chauna amangba oiragliba sibu ngakpi senbinanaba amadi masidagi kalhangnabagi pandamda haukiba November ki tang 19 nongmaijing numita North East Academy Fuller Tol Kasarda Lakhipur Court District ki oiba mipamama Changamai Mohan Singh na mipama poiduna pangthokre Debasis Rai amadi Laitonjam Raskishore na kauduna pangthokiba mipama sida Tonambam Rabindra na program conduct bikhe mipamda retired SAS Kangambam Santikumar Ngangom Basant Kumar Yengkhom Rajbihari Laisungmam Rabindra Gunjan Kaur Oinam Biramani na chingba masak naiba miyoi kaya na dais da phamke mifam asiga mari leinana environmentalist Susila Sharma na biodiversity amasung lenga ki media haiba hiramda marik chumna paudamduna miyam gi pungning singsimke numidasigi mifamna tongan ma miyoi kanglup kaya yauba Lakhipur Court District Biodiversity Conservation Committee amasemke. All Assam Manipuri Students Union Amsu Gurucharan University Unit na Sinduna Ngarang Silchar Rajiv Bhavanda Barak Valley Inter-College Manipuri Debate Competition pangthokre Sagolsen Tripti President Amsu Gurucharan University Unit na mipam mapoiduna pangthokiba thoramda Laisram Bir Vice President Amsu Central Committee Laisram Setyajit Advisor Amsu Central Committee Dr. K.N. Chan Member Manipuri Language Advisory Board New Delhi Y. Profullo Associate Professor Political Science Janata College Kabugonj Amadi Dr. Merina Sagapam Assistant Professor Manipuri Masang Nehru College Pailapulna Presidium Member Oina Daista Lengsinke Mipamapu amasung Presidium Member Singna Maira Chukhalaba matung Rahul Longjam General Secretary Amsu Gurucharan University Unit na Taramnok Pagibarol Tambiki amasung Nungi Oiba Warol na Roshan Lukram Assistant General Secretary na thamke Tharumasida Saikom Komlakanta Advisor Amsu Central Committee Lairelakpam Champalal Retired Assistant Commissioner of Taxes amasung Laitonjam Nandakishore Principal North East Academy na chingba oja singna Tharumga bari leinana Phajaraba wapam kaya thambiki Debate Competition asida Moderator oina Phanjobam Loknath aduga Soibam Haridas Asangbam Biren amasung Sam Kumar na Judge ki thaudang lobiduna punna mahiroi taratrena competition asida saruk yakhi Ahan Bamana Janata College Kabugonj ki M. Debita Singha Ani Subamana Janata College Kabugonj ki K.H. Pramila Devi amasung Ahum Subamana na Gurucharan University dagi Jaisen Bisinga na pangke Thawamasida Ahan Bamana Pibirakiba Mutum Ranjit Advisor United North East Charitable Society Ani Subamana Pibirakiba Chairman Mutum Gunadon Nongin NGO amasung Ahum Subamana Sponsor Tobirakibana Kirokopal Sharma Advisor Amsu Central Committee ne
National Commission for Women NCW na nupi singidamak pung kunmari mathau tawgadaba anoba helpline number 14490 hodokre Laibak asigi tongan mo mafam singda awaba nanglaba nupi singna athuba matamda tengbang phangnana bagi pantamda short code number asi ngarang ningthau ka banamita hudokhibani toll free number asi NCW gi hanagi helpline number 7827170170 number asiga samna halle masina maram oiraduna nupi singna matam manghandana mateng loba yaragani commission gi matung ina helpline asida ahanba contact point oina call tawrak pasingbu mari leinaba authority singa paw phawna hanbagi tabak tawgani maruiba wafamdi helpline number asida laibak asigi maming leiraba psychological counselor singa su paw phawna ba yari makoina awaba nanglaba nupi singda mental health support su pigani hairi National Crime Record Bureau NCRB gi lising ani ga kunhumdoi gi data matungina Bharata nupi singda chathaba crime gi masing lakh mani makhairom oiki masing mamang chahi singa yengnabada khara hengalakhi hairi laibak asigi state singi manungda Uttar Pradesh na case masing khwaidagi jamna register tawki masigi matungda Maharashtra Rajasthan amasung West Bengal na oiri NCW na miyamda anupa number asi paksana sandokna na bahaiza Apunba Khorirol gi Malem gi lupna mari suba oina International Writers Meet amadi aiba singda mana lanthokadori loinana December gi 15 1993 da ahanba oina seireng sedina kiba numit asibu Khorirol singi phiduppham haina pangthokadori lakliba December gi chaicha 15 asida singjamai waikhom lekai da leiba waikhom lekai athletic club ground da thawamasi pangthokani Khorirol gi khorjeloi singna chainga koiduna maihorol bo malem da sak takpada lauriba thodangbo apunma Khorirol gi malem gi lupna ikai khumnaba utkadori lisingani ga kunmanga gi oina mana phanglagadaba singdi wakma bingthol aiba singi khongset ka mari lenana piba manasi Dr. Khetrimem Subadani da piragani Sangbanaba Khorirloi mingthol essay amadi seirengi masak nainaba singi lairik tagi piba mana asina Dr. Longjam Sarachandra da piragani Sri Sagul se Mohendra Singhi Pangkhokla mapal oirasu drama gi lairik asida Khorirol gi laichan mingthol piragani aduga Sri Hudrom Othello gi Chingnung Khonggi mapau seirengi lairik asida Thaugal Khonga mingthol mana asi piragani hariba mana sing asida selwena lupa lising manga sol amadi citation yaure Bharat ki cinema ki taibang da maming lairaba actor Dharmendra ngarang Mumbai da laikidre masagi chahi marpumapan sukre mahakna film chahum gi mathakta saktam langki mahak laikidabagi pawasida Pradhan Mantri Narendra Modi loinana Bollywood amasung rajniti gi luchingba kayana awapa phongdokre Punjab ki Ludhiana da pokhiba Dharmendra gi ahanba nupi Prakash Kaur gi machanupa ani Sunny Deol amasung Bobby Deol aduga ani subanupi Hema Malini gi machanupi ani Isa amasung ahana laihori Rajniti gi lamda mahak lising ani ga mari dagi lising ani ga mapan phauba Bikaner dagi Lok Sabha ki MP oina thodang yarame Bharat ki badminton sanaroi Lakshya Sen na Australian Open Super 500 ki title lauduna Bharat ki mingchat porakre November ki kunhumdoi da Sydney da sanakiba final match da mahakna Japan ki sanaroi Yushi Tanaka bu kunmathoi 13 da maithiba piduna title asilaurakibani thangna na set animak tamai pakhiba Bharat ki chahi kunmari ki sanaroi world number 14 Lakshya Sen Uttarakhand gi Almora dagi mapabung DK Sen maming lairaba badminton gi coach ne All Singirbon Kang Association asin langduna Kasar Singirbon Mayai Lekai ki 3 mandop ground chathariba ani suba Arambam Khomdon Memorial Mix Kang Tournament lisingani ga kunmanga gi quarter final round gi ani suba match ta ngarang Mitei Inat Thonilup MITL Jiribam ga Yawol Club B Jiribam ani gi barakta sana ki match ta Yawol B na Panjal kun tarahum de mai paktuna semi final da khongtangjin kre match asida asangbam ibungona judge Lokham Raskishor na scorer aduka Samjay Sabam Jibanna timekeeper obiki tournament asigi quarter final round gi ahum suba match ta Yawol A Jiribam ga Lamlen Evergreen Club LECA Jiribam ga sanaragani
Lakhipur Online Channel asibu yengbiri basingna pawa sibu like amati share tawbiu amati hojik phawa channel asibu subscribe tawbidri basingna subscribe tawbiu. Aroibada maruoiba pau amukhanna Mahusagi khal kairakpadagi kanjanabagi pandamda Lakhipur Court District Biodiversity Conservation Committee semkhre Barak Valley Inter-College Manipuri Debate Competition Silchar Raji Bhavan da pangthokre Awaba taraba nupisinggi damak National Commission for Women NCW na anoba helpline number hodokre International Writers Meet kamari lenana aiba singdamana lanthoklagani Bharat ki Laksa Sena Australian Open Super 500 ki title laukre amasung Singirbon Kang Tournament ta yawolpi semi-final da khongthangjen kre Lakhipur Online YouTube channel gi pau sandok jaba ngasigi oinadi matang asidaloi jare